hugatlo! Allahu Akbar. Mahaki ming ayan kawe. Oktaba na pamacha manate. Criminal su oide. Islam bunung sidaba su oide. Supnagi jinjabatani. Kanaga thabak chilli haibada. Marup singa. Asaga. Kone tauge haibaga. Azan laurapu matam khuding mahak na hai. Video asi loiraga. Game asi loiraga. Wari asi loiraga. Ay ahl oiraklaga. Mahaki mama na takna mahaki thong thilaki. Ayan, namaz matamoire. 5 minutes. Mahak na khumlaki. Minute mga khat. Adubo minute mga adu amuk hana lakhide. Numidang ama online da mamano singa no care ba matungda. Mahak na mahaki phone adu famung da thamkre hipkre. Wuju yaude. Esa na masu sonde. Jok thabatani. Mapandri male masi tumina laikre. Mahaki thamoi manungdedi mihul chongli chatrifao. Warning laikide. Dramagum mikup ama fangkide. Aruibu wahi laikide. Pumlup lup kre. Fazar azan laurakle. Mahaki mama na momon noklamne. Ngasid ay mahapu ngan na hudoklage. Mahang na machagi thong adu tam na hangdogi. Aduga hai. Ayan, fajr namaz solo. Mahak lenglagte. Mama adu na momon noki aduga hai. Ayan yare tumbadu henmalle. Haujik su kari su khumlagte. Mahak na machagi sayeng de nomlamme. Ingi aduki matik ingi. Mama adu na Ayan, hugatlo! Lao kiwa adu macha adu na azan bu na thai kiwa adudagi hen kalle. Pumamamne leibak sing chapsilaki. Ichik chik i hingbagum phawi. Mahaki punsi gi ahan bu oina. Namason ba pamlamme. Ahan bu oina azan amuktang taba pamlamme. Allahu Akbar haibagi khudong chaba chance amatang pamlamme. Adubu dunyadagi chatkre. Mahaki friends sing na post daw kre punsi asi tele. Adudagi amuk chingkhat kre. Cover manung dedi Wi-Fi leite. Followers leite. Second chance leite. Subnagi amal khabtane. Aduga namaz mahak na thengthan kiba. Haujikti ahangbu mafum amagum leple. Mahak na ningsingi kon na haikiba khudingma. Na thaikiba azan khudingmak. Mahaku kanbiram gadaba namaz khudingma. Wari asi ayan khatkin natte. Masi hujik tariba miyoi singine. Handakti hapta asida nahang azan kayarak takre. Nahang na kayarak ko na haina haikre. Asibadi pau pirakte aduga ngai besu ngai de. Graduation loibu ngai de. Luhong bu ngai de. Success oibu ngai de. Retirement oirak bu ngai de. Mahakti yamna tumin na laki makhol thokdana tumbagum. Nungadi nangi imana nangi naming kauraplani amadi nangna khumbangam na roy.